ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯥꯟꯖꯦꯟꯅꯔꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯈꯟꯅꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯄꯦꯀꯦꯖ ꯄꯤꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯍꯟꯅꯕ MP ꯁꯅꯥꯖꯥꯎꯕꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯈꯠꯈ꯭ꯔꯦ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯣꯜ ꯉꯥꯡꯂꯕꯁꯨ ꯐꯨꯔꯨꯞꯁꯤꯡꯒꯤ ꯇꯣꯉꯥꯟꯕ ꯅꯥꯠ ꯆꯠꯅꯕꯤ ꯂꯩꯔꯕꯁꯨ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯜꯂꯤ ꯍꯥꯏꯅ ꯒꯚꯔꯅꯔ A.K. ꯚꯂꯥꯅ ꯍꯥꯏꯈ꯭ꯔꯦ꯫ Manipur miyamna pamdaba Manipur kaiba yaba thabak Prime Minister Narendra Modi makna tauruklabadi BJP Manipur amadi MLA singna yengduna leigadaba nati haina MLA Ibomchana haikre. Manipur Police na sinba Har Ghar Tiranga bike rally ama hapta Kangjebungdagi Governor Ajay Kumar Bhalana lamthakre. Amadi Visit Pavement Project ki makhada Imphal ga koibagi lambi sing chai kuntradi semdaba yaragani haina PWD ga Additional Chief Engineer soiriba Project Director Chongtha Vishwasandra na phongdokre. Kurumjari ISTV pau miyeng tabiriba simutaram nokchari hauji pau sandok na pijari. Lanjenaraklaba miyoisingda Special Rehabilitation Package piduna masa masagi mayumda hanjinba yahanaba MP Sanajaubana Parliament pukhatkre. Manipur da thokliba iranga sina maram oiduna payum makai thadoktuna Lanjenaraklaba miyoisingda lengakna Special Package sing phangan baga loinana masa masagi mayumda amuk hana khunda laitaba yananaba thabak paikhatlu haina Rajya Sabha ki MP Ningthau Sanajauba lesembana Parliament taksin kre. Rang phangkiba Parliament mifamda senba chahi English ngani kunmanga kuntaruki Manipur budget ki matangda khana nainabada saruk yaraduna MP Ningthau Sanajauba lesembana state asida thokliba iranga sina imung lising tara henbagi mioi lising yankhai manga chatruk yankhai nipan rom mayum makai thadoktuna relief camp chani humphuni thoida changjafam lawduna leire. Makoi singa si chahi ani helba fawba masa masagi mayumda hanjin hanba ngamdana lakpana makoi tangdu leita daba punsi mahing amada hingle. Lanjenaraklaba miyama sigi punsi asi amukhana makoktagi na hongnana haugadabana makoida Special Rehabilitation Package sing phangan baga loinana masa masagi mayumda hanjin hanba yanaba chap chaba thabak paikhatlo. Democracy chatpa leibak amadadi miyamna pamnariba si popular government ama leiba aduni. Maramaduna state asigi law and order gi phibam hek phagalakpaga popular government ama thambinaba takshin ke. The internally displaced person IDPs numbering around 55,658 from over 10,000 families and taking shelter in 262 relief camps are yet to return to their respective homes even after completion of 2 years. They are still facing a very unsettled lives, so they should be allowed to return to their respective homes by availing special rehabilitation packages because they are about to start their lives from zero. Har Ghar Tiranga 2025 campaign gi sarukama oina Tiranga concert pangtokre. State lengakna sinduna MSFDS ki Palace Compound Auditorium da pangthokpa thoramaduda Manipur gi Governor Ajay Kumar Bhala, Chief Secretary Art and Culture gi Commissioner S. Gyan Prakash, tungan ba department singi amasung police ki makok thongba official singna saruk yakhe. Indiana ningkha tamba chahi humdra manga surakpagi azadi ka Amrit Mahotsav ki sarukama oina August 8 Taranithoi fawba pangthokliba Har Ghar Tiranga campaign na aikhoi ki ningkha tamna leibak ngaksaba amadi thongnabu utli haina governor na phongdokhe. Prime Minister Narendra Modi gi lamjing makhada paikhatpa campaign asina marebak nungsibagi ihul henna cheshil halli amadi yum khudingmak leibak asigi sautok chaningai ohelli haikhe. Ngasi pangthokiba campaign aduda tongan ba enga ki department singi stall singsu hangduna polam sing phangan khe. Thoramadugi mapung oiba saktam oina Sri Bal Mukunda Dev Music College ki Guru Singh amadi na leibak ningba sei sing langthokhe. Manipur University of Culture amadi Manipur University ki faculty amasung mairoi singna jagogi performance ukhe. Makha tarakpada Government Dance College na dance choreography utuna yang sumakhe. Tiranga concert asigi music amasung dance na unity in diversity ningthina utli haina Governor A.K. Bhalana phongdokhe. Aikhoi tongan ba lon ngangjarabasu tongan ba kanglukki miyoising oina tongan ba nat chatnabi leijarabasu Indian haibasina aikhoibu amat oina pulli hakhe. This Azadi Ka Amrit Mahotsav seeks to inspire every Indian to bring
the Tiranga home and hoist it with pride. Not merely as a symbol, but as a living connection to our nation's soul. Our flag depicts our sovereignty, our strength, and our shared aspirations. It's a call to each one of us to forge a personal bond with our national flag and to resolve to contribute to the cause of nation building. Our Prime Minister has often reminded the nation that Tiranga is not just a piece of cloth, it's the embodiment of our history, our struggles, and our aspirations for a glorious future. Centerna Manipur kainaba silaklabadi tumina leiroi chapsana mayoknagani haina lamlai ACK MLA case ibom chana phongdokre mafama BJP lamlai mandalna sinduna Independence Day ga mari leinana pangthokhiba har ghar tiranga ga mari leinana chatkiba khongsat ka mari leinana phongdokhibani nongada da leiba MLA ki yumdagi howduna lamlai fawba chatkiba khongsat aduda BJP Manipur gi BPN nimbas yauna BJP lamlai mandal gi luchingba singna saruk yakhe Tharanga mari leinana MLA case ibom chana makhata khibada Center na Hauzik Manipur da tangdu leitaba purakna ba kanna hotnari haibasidi mayek senglaba wafamni leiriba phibam asi athuba matamda lakshin ba yaba phibam oidabana miyamna hena awaba thengnabani leiriba phibam asida lengak sem dabagi leiriba phibam asida lengak sem badagi tangdu leitaba hana purakpana maru oiri Hauzik lana si aroiba oidribana lengak sembada mapung phab oiroi maramasina majority number leirabasu Hauzik lengak semnaba hona dribani Hauzik center da leiriba lengakna Manipur gi damak afaba kaya tauri Manipur miyamna pamba ILP chana halakle border fencing war footing da thabak tauri reserve forest kannaba Manipur lengakna honarakpa mitop khandoknaba honariba pumba center na saugatuna lakle center na aikhoigi phanaba kaya taurakpana aikhoina yetpa natraga pendaba phongdokpa yaba wafam karisu leitre ganagumba kharana aranba pawda yumpham oiraga kuki singi tokhaiba lambi ama semnaba honabada center na saugale haina sandokpasi laibak thibani lona yadaba thabak amata center na Manipur da taurkadaba nate karigumba Manipur miyamna pamdaba Manipur kaiba yaba thabak Prime Minister Narendra Modi makna Taruklabadi BJP Manipur amadi MLA singna yengduna leigadaba nate aduguma phibam adu laklabadi imaleba ki tamak lepkani mayangi apambagi mayokta thabak amata taroktribana center na lokaliba thabak thoram singda aikhoi punna saugatmina ba tangai fade haike taunariba singsi manungda khoi India gi citizen khoi ima isa kaina ba yaroidaba Manipur da hanagi punna leirakwa hojik su leimina da ba yaroidaba mayam ma yauriyaba sena yam complicated loiba aduna madugumba mayam leibiduna matam khara lawbugani wani everything will be brought under law gi makha da loin porkane law si loin sana halakane arudu matam khara lagui wane khogi MLA singa party na tumine leibagi wafam karimta leite India ki mudra mapan suba Independence Day thoranga mari leinana har ghar tiranga gi thoram gi manuk channa bike rally ama Manipur Police Department na sinduna hapta kangje bungdagi Governor Ajay Kumar Bhalana lamthakre tiranga bike rally lamthabagi thoram aduda Security Advisor Chief Secretary DGP makok thongba police officer singamasung tongan ba biker kyana saruk yakhe hapta kangje bungdagi Thobal District ki Khongjong War Memorial Complex fawba chatkhiba tiranga bike rally aduda biker listing amaromna India gi machu ahungi firal puduna chatke Thoramaduga mari leinana DGP Rajiv Kumar na India gi humdrama pan suba Independence Day ka mari leinana har ghar tiranga gi wakalolda tiranga rally asi pangthokpani loinana saruk yakiba singbusu thagat phongdokhe This rally will go up till Khongjom. It is a recognition and remembrance of our sacrifices over the so many years for our country, and we all are energized by the thoughts of serving the country time and again. Rigid Pavement Project ki makhada Imphal gi akoibagi lambi sing chei kuntradi semdaba yaragani amade chahi mari lomna pothole sahi nipal lomna pothole leitaba lambi sing oiragani haina PWD gi additional chief engineer su oiriba project director Songtham Bishwachandra na phongdokre ma ki office chamber da paumi kharaga akhanna unaba aduda makna makhatana project asiki makhada Imphal manungi kilometer 493 rom henba lambi sing project asiki makhada rigid pavement natraga white topping da chada marfudra semgani amadi flexible pavement bituminous tawduna semgani project asiki makhada package mari khaidoktuna haukiba March tha amadi June tha da work order sing piduna thabak suhan bahokre
Asian Infrastructure Investment Bank ki loan ki senfam amadi state ki share yauna project asigi apunba senfam lupa crore lising ahum chatuk ni futere dasmik ani ahum asina package amada Imphal West ki oina kilometer chama humudra ni thoi henba package ani amadi ahum da Imphal East ki oina kilometer chama ni fuma to henba amadi chama kuni thoi henba amadi package marida Imphal West ki oina kilometer chama tarama to henba lambi sing semgadore hauji phawgi oina project asiki makhada rigid pavement natraga white topping tawdringai gi mangoinana bituminous ki thavak sing chada kunipan lushile masigi apunba kilometer na assembly constituency taranipal gi kilometer marfudra romne package maria sigi makhada lambigi phibam sokna dairiba sing walking season oidraga su pothole sing men ba yauna lambi semjin bagi thabak chathade Imphal manungi lambi sing ichau mai unakiba amadi hanadagi phibam phatana Lairambana lambi singasi sembada WMM tauraba matungda koilas thagani amadi masigi mathakta white topping tawduna semgadabane thabak sunaba material sing pusilakpada su national highway that landslide topana maram oiraga pusilakpa ngamdabagi awabasu mayuknari haike Hoji Imphal manungda yamna phattaba lambi new chekon kaiga lairiba jiju thaman ani manungda BM chingba loini na koi thamjage si maraksida akoina PhD ga thabak overlap chatna yamna maru oiba main road khara sengen mangam dablai aduju akoi PhD ga coordination da kanna chatminari hojik mayam praja mayam waminani khamjai project ani hum water supply sewerage adagi akoi rigid pavement si mayam simultaneously amukta laksan minabda subda coordination khara watna bagini adu athuba matamda akoi praja mayam gi awabaje kokpa ngamna National Librarian Day 2025 ki thauram pangthokibaga loinana Free Little Library Take a Book Live a Book su ngasi Central Library Jenims Hall da launch tawkre Jenims ki Central Library na sinduna pangthokiba thauram adu da Jenims ki Director Professor L Usharani Hospital asigi Medical Superintendent Professor K.S. Lokeshwar amadi Dental College Jenims ki Principal Professor Nidars D. Hegdena Sarukiyake. Tharomaduga Mari Lenana Jenims ki Chief Librarian Dr. S. Safia Ranina, Father of Library Movement in India, Haina Khangnariba, S.R. Ranganathan gi Samakun Trom de Suba Mapokumon Gamari Lenana, Sai Kudingi August Taran Toyasibu National Library Day Haina Palan Tawduna Lakli Haike. Raj Bhavandagi Khoyathong Phawbada Khariba footpath ki railing phaktat liba flyover da hauziliba khongnang pambi August 15 mamangda lamda masibu nungsiba governor na mieng changbiu haina BJP State Unit ki Vice President oiramba CS Shamjaina pungning sangshin kre Manipur Press Club ta pangthokpa pawgim famda sagolbal tera kaithel dagi BJP State Unit ki Vice President oiramba CS Shamjaina Raj Bhavan gi awang thangba gate mapadagi khoyathong taba lambi asigi nongpok maikei oiriba kanglagi na nongchup thangba Khong lambi amasung Treasury Office mapadagi lambi gina nongchup thangbada khariba footpath ki railing gi saruk singda kanagumbana lawthoknaba honarambagi phaktat laga leiriba loinana Manipur ki amata ngairaba ani surakani mangphawnaba watliba BT Road ki flyover da hauziliba khongnang pambigi masa Fandoklagliba asi Marileinaba Mahut Department na chingbada Fana Haijarabasu Matamgi Paukum Piragalei Haike. Ngasi PWD Imphal West Division gi Executive Engineer amid staff singa loinana Khoyathong da leiba PWD Head Office da Har Ghar Tiranga campaign pangthokre. Southeast Asia da chahi cha kaya maningtamna palamba leipak Manipur Kangleipak Yumthangnariba leipak kayana kayarak hanna landarakhe amadi iramdama sibu khudum channaba honaduna lakhe adubu aikhoigi ipa ipu singna kunthak kunkhagi maraibak ningba singna yeknaba sing adubu maithiba piduna masagi ningtamba ngактuna lakhe iramdama sibu lokshnanaba honarakpada ningtamba ngaknabagi damak British ki officer mangabu kangla sagi mamangda sangingbagi makut yaudana mathwai mangkhe picture basu iramdam ki ningtambada singnaba yade haibaki para ama matamadu British government tambike 1891 ge Anglo Manipuri war da ekogi ipa ipu singna soidana maithiragani haiba khangna mikha pona hingadabagi saru nongmatang oirabasu maningtamna hinglami haibadu mayek sengna tungi mirol da utnanaba ipa ipu singaduna thawaina pontha pikibani hairi
Manipur state ki oina atopa state singa yengnabada angang pokpada siba infant mortality rate ki chang asi mari khakta oiduna yamna hanthana leire adubu mama oibi singna machada khomlang pithakpagi matangdadi awareness yamna watli haina Director Health Services Manipur Dr. Chambo Golmain Phongdokre Wafuma Singasi Directorate of Health Services Manipur amadi State Health Society NICM Manipur ga kusham naraga State level ki oina World Breastfeeding Week 2025 hawdokpagi thoramda haikibani Lamphel Patalaiba IMA Hall the pangthokpa thoramada Director Health Services Manipur Dr. Chambo Golmaina Manipur na infant mortality rate yamna hanthari basi thaina dagi hongna lamdam asigi chanabi ama oina mirolibi dupi amadi sajen bi mama singasi yamna section na luna nana thamba chaba thakpada section ba kaya ashinani adubu mama oiraba chajen bi mama sing machada khomlang pithakpagi matangdadi awareness yamna watle pokpada ngairiba macha singda pithakadaba asangba machu changba khomlang sumdoktuna manghanba machada madu pithakpada faroi haina khanba si yamna aranba wakhalon haike Breastfeeding up to 6 months. Asina quite the best way ba newborn baby gi chinjak se best way bini and haibni. Adwa khoi traditional gi sailom da hairadi ching the wayo atei the wayo within 1 month or within 2 months da chak che laga bijaba hekta howe ba. Asi se tauroi da bani haibisi mi miam da haijabni. Tribal Youth Council Manipur amadi Tarung Youth Club na MSLSA amadi District Legal Services Authority Imphal West ka kusam naraga International Youth Day Kam Legal Awareness Program pangthokre Langol Tarung Community Hall pangthokpa thauramadu Tribal Youth Council Manipur ga spokesperson Ningreshang Jimikna Youth Empowerment for Sustainable Future haiba thim da pangthokiba International Youth Day thauram asiga mari leinana hawgalakliba youth sing asina Mama mapana haiba taraktaba makoina apamba aduda tawgani haibagi phibam amada lakpaga loinana mobile phone ka hena sijinabadagi phattaba kaya thorokliba sing asigi matangda awareness toina piba mathau tai haibagi wakalol aduda awareness program su thoramasig sarkam oina hapsin bani haike Learning su padre do jikan gi angang si se screen digi pakre ba kalam pairaga note lauraga pawa se leidre ba e bisu leidre aduna hoi gi skill writing si mangre hoi gi society sta electronics media sina hoi bo tap influence soi merit timidi le hoi bo influence tor bi se di merit ne hand chakre aduna sigi madangda authority sing na go phajana focus toruga angang sing se phajana semgi dabne manipur si ngasi malem gi tongan mafam singda pangthokna bagum Youth Affairs and Sports Government of Manipur na sinduna International Youth Day 2025 ki thauram Local Youth Action for the SDGs and Beyond haiba timda Youth Center Kumalampak Sports Complex ta pangthokre thauram adu da Youth Affairs and Sports ki Director Mayangbam Betona Manipur gi maru oiba sanaroi singi laisang oiriba Kumalampak ase matam pumbada luna nana thamnaba Youth Affairs and Sports Department na honaduna lakle asigumba luna nana lainaba honariba sida miyamna sukumalampaki maru oiba asi khangbiraga luna nana thamnaba honasi haike lamjen chen malaktiba se walking chen malakba stadium facility sine balakriba mayam chana propaganda disposable oiba sakhaiba yaba pot kaise yaringi pubirakta campus luna nana thamno kono kan mayam soju review and department da Hauji Pau gi marathatna atena brem talokchari Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and break ki matungda mamutaram nokchari makhataba pauda International awardee Khoshnam Tokyo na hokarama oina miyamda pau se yanthokhlamba mahaki apokpa Khoshnam koba maitei gi mingda mahaki lekai pisum oinam lekai gi tongan ba miyoi kunma thoida thagi pension gi senfam khushina kre Tokyo na mahaki lekai asigi sothana leiriba differently able amadi mapuroi ba kaina khrabising da thagi pension oina nupachani chani piduna lakpa ngasi cheitara manga mapung phabaga loinana
pension gi senfam ngase yum da chatuna khusina khe tharom aduda Tokyo na lamdam asigi senmit lon aduki matik sotharaba matam asida lekai da leiriba government ki thomi sing amade sentok leiba miyoi singna khusam naduna angamba senfam putoktuna lekai gi sotharaba singda thagi senfam khara mateng pangnaragadi punna chakhat minaduna apunbagi saktam ama sagatpa ngamgani haike PMJY gi thadokna leiriba senfam thadokpinaba Maheshwarna Union Health and Family Welfare Minister Pratap Rao Jadhav Tatakshin Kre PMJY scheme gi thadokfam thokpa senfam thadoktabana Manipur leiriba private hospital singda scheme asi chanaroi haina wafam lakpa ki matangda yengsin biu amade atubada thadokpiu haiduna Maheshwar thongnawjamna ngasi ayuk anganbada Health and Family Welfare gi Union State Minister Pratap Rao Jadhav unaduna Takshin Kre ngarang Union MOS Ramdas ta iba cherol pisin kraba matung Ramdas na Union MOS Health and Family Welfare Minister da Pratap Rao da issue asigi matang da yengshinaba iba cherol pikibaga loidana Maheshwar thongnawjam masamaka Health Minister ga una handuna wari sanakhibane Union MOS Pratap Rao unuraba matung thadorakpa video release amada Maheshwarna Manipur si lairaba lamdam amani masigi matakta haujik thogliba irang asina Miyamgi senlon da chawna akaiba piduna hena awaba phibam amada leiribani jaraga sida private hospital singda PMJAY card sesinaduna layengba yaroi haiba wafam lakpa sida miyamda hena mipaiba poknare haike political leaders singsu angam tawbiro opposition singsu kadai da shori gedu yengaga angam changsil lasi isai ngamjaba line du da representative MLA singsu husi MLA oribani aduna isagi power kitang utilize tawbiraga kadai da hori bano changsil minerasi aduna pulak ama to changsil laga kadai da hori bano changsil laga praja gi awa base khamtheng na wari base kitang wasu solve tawminase na mayam da haijari Amaromda PMJAY gi card holder singna scheme asigi makhada hana gumna private hospital singda ana layengba chathaba yaragani Association of Healthcare Provider Manipur chapter na lenga kawari sanaraba matungda makoina sangshin gani tawramba khongjang adu handokre hairi National Lalit Kala Academy Award 2024 phanglakraba P Premchandra masung State Academy Award phangkraba myoi ani ngasi Art Society Manipur na ikai khumna kre Manipur Press Club ta pangthokpa thawramaduda National Lalit Kala Academy Award 2024 phanglakraba P Premchandra na mana asi phanglakhibagi credit mahakpu piklingaidagi senabirakhiba pokminaba mayamba amasung kakjingdagi mahakpu lam asigi maramda khangan biramkhiba lamjing birakhiba singda pijaningi haike award fangliba work asi ngasi fawbada thengnariba experience aduda yumfam oiraga puthokpani madugi damak thabak adugi maming make me change haina thonkhibani haike ngasi hingiba miyoiba samajda hingiba miyoiba khudibak anamara laiba surroundings da laiba politics haigera natraga corruption haigera tawriba bayam sida koise phajil laga thamba ta compress tawra thamba miyoiba se aduna kaisu khangjadraba anga innocent anang amadona lepaga laiba tare miyoiba se asida ina main oina ina topic si thammaga ina saawne u haibase yamna natural oiba yamna organic oiba adagi yamna kriyani magi horpham ma yoba pura ma tare yamna aduga angang duga concept sada gadra khallaga ina dabane una su sajabane yamna pure oiba pura ma uthukni magi damakta Moirang AC da ACSG MLA Thongam Santina sangshilakpa khongthang sarukam oina Ras Medicity Hospital ga kusamnaduna hospital asina health sector gi lamda piriba kudong sabasing AC asida su fanganaba wakalolda Ras Health Wealth Card sabagi kem amangase MLA office Moirang da pangthokre Tharongamari leinana MLA Thongam Santina Manipur da hojik oiriba tangdu lektadraba phibam amadi sanmit londa sotharaba matamasida sentok lambida khudingmak chokchilakpa kaya asina ipung khudingmak hakchang phana thamninglabasu sel thum khudong chadaba kayana layengba chatpa ngamnaraktaba kaya asi ururaga hakchang bu phana thamlabadi sel tanba amadi khudingmak ngamgani haiba wakalol asida Ras Medicity na Manipur miyamda piriba health facility asi khudingmak phangminanaba wakalolda ngasi kem asi Ras Medicity gi MD ga tanaduna pangtokpani haike Ada health sibu kanba bisa dakar oye Rajmiti city ki timne ada masih kudung sab ji lore ga ikoi da ikoi tinjang kaijang da ba ikoi sai u phada nai ba adu lo Manipur state si masa am mi dong ko do do ikoi dakar oye ko kalon na uthore ba nasi ge raj health well card se ikoi masih kudung sab ji magin gum si
Saruk yakiba Raj Medicity ki Managing Director Haufizam Rajena Raj Medicity na lamdam asida matam sangna miyamgi health sector fagat hananaba paikhalakpa scheme singi manungda Raj Health Wealth Card asisu amani card asita miyoi taruki kudong saba lobu yagani loinana card asi paihoba singna Raj Medicity Hospital da lak matamda card paiba singi oiba first track facility leigani loinana makal kudingmak ki treatment ta percentage pigani haike Alliance for Socialist Unity Kanglai Park Ashokna India ki Independence Numit August 15, 2025 ki ayuk pung taruk tagi nuktil pung taruk fauba Manipur sinba thungna total shutdown lauthokle athing ba si athu akai mayo langpok amadi chattaba yadaba thabak sing mai ising ana layeng lining laishon mai masinga mari lainaba thabak thoram singdadi komthokani hairi Publicity Committee Convener S Mangal gi cherol amada India ki Independence Day celebration da ekoi yofum thokte masida yaudaba haibasi passive resistance day isagi achumba history ningsingbani kokta liberated consciousness laknaba honajabani Manipur Bharat ki loilam oire haibasi haukibu chai humrani toy asida lalolup CSO amadi lanai myoi kaya marumna khudam changdam kaya piduna chummi haina praman tawduna lakhe handaki kuki lal asidagidi wafam asi chummi haiba yamna mayak sengna uthorakle hairi Kunai asigi horakliba narol singbu mating leibat naha ama ohelnaba wakalolda chingdom pok Ideal Top Youth Club Hairok Part 2 Litan Hairok Development Club Hairok Part 3 Lamlong Mari Phangba Fine Society Hairok Part 2 Bazar Mamang Divine Life Club Hairok Part 2 Mayalekai Amadi Youth Development Club Hairok Part 3 Litan Wangma Punna Kusamnaduna International Youth Day gi Thoram Local Youth Action for the SDGs and Beyond Haiba Tim the Pangtokre Romadudak City Club ki Secretary Maibam Kenduna Maliam Pumbada Pangtukna Bagum Hairoki Wakalol Manaba Club Mangana Kusam Naraga Haurakli Bat Naharol Singh Moral Development Tongnaba Wakalo Sing Leiba Machang Oiba Mue Ama Ohelnaba Pandam da program asi Pangtukpani Makata Nasu Kunai Asibu Apaba Maike da Pubada Haurakli Bat Naharol Singh Asina Achoba Thaudang Logzaba Ngamnaba Career Guidance ka Mari Lainaba program kaya Amasu Pangtukigani Haike English singa magachani pal marfudrama thoigi Anglo Manipuri war ekhoigi ipa ipu singna soidana maithiragani khangna mikha pona hingadabagi saru nongmatang oirabasu maningtamna hinglami haibadu mayek sengna tungi mirolda utnanaba ipa ipu sing aduna thawaina pontha pikibani Federation of Haumina Iraipak iramdam asigi ningtam yahu aduda thawaina pontha pikraba athoba sing adugi mafamda ikai khumnaba tle makhoi thauna duna ngasi fawba malem gi miyamda kunai asina sauthokchari masi kathokhraba sing adugi khudol ni hairi ahalamal singbu ishwar makni khanna luna chana loina se aikoi su nongmadi asigumba ahal gi tangka gasi yaurakhi gani ahal singbu tathi tawaina tawbagi mahut nungsina loina bise wafama singa si sekmai kendra gi MLA Hikam Dingona Alimko CRC PMDK na punna Sinduna Kurkul Melekai Community Hall the Pangtokiba Persons with Disabilities Amadi Aloiraba Singda Wheelchair Yauna Tongan ba Polam Sing Yentopagi Thorangamri Lenana Pungokibane MLA Dingona Makataraduna Segmai Kendra Sida Ladiba Haksangi Pibam Vimana Drabasing Amadi Al Oishilaklaba Tab Amadi Ubagi Pangal Watlaba Miyoi Kuding Makta Matam gi oina makhoigi yaifanabagi damak tongan ba polam sing lemna fanganduna lakle masigi panda masigi manung channa ngasi khurkhulda thoramasi pangtokpani makhatana sekmai kendragi atei khungang sing dasu marilainaba department singa khusamnaraga haksangi phibam imanadraba amadi senior citizen singi award apa amadi atei makhal makhage survey amasu lokatnana ba hotnare masigi damak miyamna mateng Pangbinabasu haike person with disabilities amadi senior citizen yauna punna miyoi samatara marida wheelchair hearing aid tripod stick walking stick yauna polam kaya singsu yantoke Halo salak pa bisi nungai bidi nati kwangda nungai taba chapkadu nungai raktaba mitta nungai raktaba taba nungai raktaba simba maram sina orakanda tobe mayam amale pase masi khalla kanda koi khonga ngasi ki tawdaba yade hana khalla kanda koi lejari ba members sing leiba koi alimko gi hanari ju tanera galai arigi hojik shu dum makata so dum tawgani aduna koina leiba members sing koi pun laga khongang sing ja karai da sigumba awara pa kari legi hamne chumba ma tanaba adagi leiba koi gi praja sing koi halaman sing koi gi advisors in Tanaba, Singapore, and Tanakanda, and Singapore also, Kardo also, Sapanaba, Higher Honors of Odumba, program Kakni.
Senja Thumja Kanglup Purup Khaiba Imperial Singh Muthat Naba Honabada Manipur State Council All India Students Federation na Honafam Tui Haina former Control Commission member Manipur State Council CPI Comrade Langol Ibuyaman Haikre Wafamasing si Manipur State Council All India Students Federation gi Marpudra Suba Foundation Day Gamari Lainana Haikibani Kishamnikai Community Hall da Pangtokiba Taramaduda AISF na Sinduna Marak Suba Oina Pangtokiba Pre coaching da takpi tambikiba Oza Kayada Chambakudol Potpiduna Ikai Kumnabut Pagaluina AISF ki Hanagi Thopuramba Kayada Su Kudol PK Tarangamari Lainana former Control Commission member Manipur State Council CPI Comrade Langol Ibuyaimana Ngasi Manipur da Thokliba Lala Sina Mahiri Kayada Chobosai Thing Piri Tangdu Laita Bat Laitana Mahiro Singna Matau Karamna Mahi Tamgani Haibagaluna Senza Tumjana Haraba Aigi Haiba Wakalolda Imperial Singna Sanariba Asi Kangwa Matam Oiri Haike All India Students Federation Manipur State Council General Secretary Waikom Wanglelna AISF na Lal Asina Mahi Tamba Pangraba Mahiro Singi Yauna Class 9, 10 Amadi Class 12 ta Stream Ani Thokna Free Coaching Camp Ka Imphal High School da Marirak Suba Oina Free Coaching Camp Pangthoke Makata na su asigumba coaching camp asi pangthoknaba honari loinana AISF na Manipur da leiriba mahi tamham sangsingda chatuna awada pa yengsinba horagani haike Hoi hujing Manipur da thengnariba session je larik haiba mayam di leire larik haiba mayam leibasida khogi afau larik haiba mayam di leiraga makhoida larik ti mayam na hairaga knowledge leitaba haitare knowledge leitaba di khogi kai haitare moigi knowledge se khogi afaba romda season abangam daba adugumba mayam do khoina ujaraga khogi team asigi makhada satra singu larik khatanatana khogi moigi moral ju adagi kamaina khogi society jida kamaina hingani adugumba mayam ju pangthok jabani Manipur Football Club MFC Pune ngasi banner da leiba academy at the force playing fields the handokre Manipur Football Manipur Football Club MFC Pune ngasi haudokibada tongan ba AS Group ki sanaroi kunmangarom na sarukya ke Manipur Football Club MFC Pune gi founding member Sanjay Yurembamna club asi football khaktaki nate masi community gi pride amasung opportunity ama pibani club asi gi aim asi awalakliba talent laiba naharol sanaroi sing semgatpat loinana platform ama pibani MFC Pune Academy ngasi mai pak na haudokpa ngamliba si MFC gi member amasung well wisher bembem singi matengna ngambani haike Haujatariba Parliamentary from the Manipur Rajya Sabha MP Dingthole Masana Zaubana Manipur the census amasung delimitation tawdringaida mitop sing hana khando haiduna India lengak ta takshin kiba asima khwaidagi achumba khongthang ni haina Maitai Traffic Union na thagatpa amari tawmal khangba utlakle Maitai singna Indian Constitution ge Article 342 Clause 1 makada ngaklo pituna ST list ta restore tawna ba takshin duna lakle RPR thawale ge National General Secretary Maheshwar Thongnau jamna Mitai Singna ST list ta chananabagi damak Ministry of Tribal Affairs Minister da kayarak unaduna amadi aiba cherol piduna takshinduna lakle masigi mathakta MOS Social Justice and Empowerment Minister amadi atai central official kaya unaduna ST list ta chananabagi damak takshinduna lakhiba asigi damakta su MMTU na thagatpa amadi tawmal khangba utle Zathariba Rajya Sabha mifamda ningthau leishemba sana zawbana mamang English ngani ama amasung English ngani taramatoida chatakiba aranba census report pu mayak sengna thamke Hauzik Manipur gi luraba tanfamasida MMTU Arambai Tengol Village Volunteer Force amadi Universal Friendship Organization na report illegal immigrant before census and restore mitai in ST status haiba campaign asis chathari Haiba campaign asida lamdamasigi CSO political party pumnamakna Kenaba Wakalol Thamdana Punna Sangshin Minasi Haina MMTU gi Organization Secretary Takelambam Parijatna Thadorok Pacherol Amana Fundurakle Laliba August Tang Tara Maria Maditara Mangada Pangtokadoriba Lining Hal Fundregi Chama Kuntrani Pansuba Mapok Kumonda Lebak Miam na Saruk Yabiu Amadi Numida Sida Saruk Yaba Lakba Singda Apanba Amata Piganu Haina Apokpa Marup 1913 Hairi Manipur Press Club ta Pangtokiba Paugi Mifam Amadat Lup Asi Convener Laishram Achanbana Laishram Achanba Kumanna Maitegi Ariba Inat Liningbu Kannaba Honaramba Lining Hal Fundregi Chamakuntra Mangarak Suba Mapok Kumon Palalasi May Lambigi Tongkong Kaitel the Lakliba Tang Taramari Amadi Taramanga that Nimin in Chup the Pangtokani Toramasi Mapale Bakta Leba
loisangsingdasu pangthokani Manipur gi oina mai lambida leiba thongkhong kaithel manaki loisangda pangthokani leiba ki athingba leirabasu thoromasi yawba lakpasingda apanba pibiganu haina appeal tokhi तारीख 13 ताबन मरम ओरकांदा इंडिपेंडेंस डे इंडिया का मरी लेना कोई अथिंग बकरी मखरा लेबिकी पाव तो कोईना फंगजरे दुबु मरी लेना पुनमक्ता अपोकुम मरु कोई माइकेदिकी नोलुंगना निसिंगजरी मदुली लाइनिंगा कोई इनाट का या मरी लेना पोट नम ओइबनिना लाइनिंग लोइसिंग ना सपतना अदुगा थोरम पांगथोकपदा थिंगबदु कोमथोक पियु हाइबसिमा आई कोई अपोकुम मरु की महूत सिजरगा मरी लेना पुनमक्ता रिक्वेस्ट तौजरी Thomlam laga hanna yenglamdana chen khiba thawdoka mari leinana police station da waklabasu lumna lawdabadagi lanai thigatlaga chen khiba gari likhun thibada mateng pangkhiba sing thagatba phongdurakle ISTV news ka akhanana unakhiba amada Technopol district ki manung chanba machi khuldagi saranga cornlessna ngarang asi mahaki manau nupana alto car registration number MN03P7351 tonglaga Imphal da satkibani maduda Imphal East District ki Porompat Police Station gi manung chanba konung mamangdagi nongmebung taba lambi gi version diagnostic mapada nungthil pung mari makhairom tabada gari amana thomlam khibani gari thomlam labasu thomlam liba gari aduna hanna yenglamdana chen khibani Porompat Police Station na lokhat pitri haike अखोगी मणिपुर इरामदम थोपा हिट एंड रन तोयमनबगी अहांगना मयामगी दमक्ता कानगनी हेना खंजदुना असिगी ISTV गिदा थौदोक असि पाउदम जवनी अमसोंग CCTV मफम अदुदा खिनबीरबसिंग मयामना असिगी थौदोक सिदा अहाकपु कोऑपरेशन पीबीदुना CC क्लिप मखै अमा मखोइना प्लेन दाइता हापीदुना पीबीबदिगी असिगी थौदोक असि अखोइना सुमाइना पुलिस यावदरगसु अखोइना होनब मपाना मतम चाना एविडेंस मांगे तब मखैसी अखोइना तौरगा पुलिस ता अखोइना इन्फॉर्म तौरगा पुलिस ता तौफम थोप खुदिमक्सी तौनगाई दमग सिन्नब ngami Operation Sindur mai palkhiba amadi ramapalak suba Independence Day ka mari lehnana ISQ Inspector General of Assam Rifles IGR South ki mieng makada Assam Rifles ke special band so utpagi thoram ama ngasi numidang dagi Kangla Western Gate mamangda pangthokpa hokre ngasi dagi hauraga tang 13 amadi August 15 fawba chatagadaba band so asida tongan ba Assam Rifles singdagi performance kaya miyamda uttuna pangthokani thoramadu da sarugyakiba IGR South ki SM IGR South Major General Rafrupna ngasi dagi hauna pangthokliba band so asibu lakada yagi Independence Day ga pre leina amadi mai pak na sangsin kiba Operation Sindur asida harawo khongdoko oina thorom asibu pangthokpani amadi India bu singnarakpa kudingmak Indian Army na matam pumbada yegnaba singa thengnana ba sem saduna lei haiba message singsu miyam dakhan ke maramasina miyamna band so asida sarkyabina haike and my request would be for the people in Imphal to come in big numbers and see for themselves the live performance. It will be done today, again on 13th, and we'll also have a band display on the 15th. So I'll request maximum people to come and see for themselves the beautiful event which is being organized here. Friendly environmental warriors few Jiribamna Indian flagship turtle Thengu ama kanbangam kre Thengu adu Jiribam Forest Department amadi few Jiribam ga khusamnaduna Jiri Turel da tekta kaidana thadokre Honorary Wildlife Warden Jiribam District Ais Rajan Kumar su sarukyaki baga loinana few Jiribam President K Shundarna Jiribam Forest Department na matam khuding da few Jiribambo mating pangbiba amadi sarukyabagi damak thagatle miyamna su Thengu amasung lamlaki sa uchek singbu pharaga chabiganu sa uchek singbu nungsibiduna yokatminasi haike August 12 Kanglepa Communist Party gi lanmi sanglup miyam gi fingang lanbi MFL ninkat khibagi kunmathoi suba mapok kumon numit asida KCP MFL gi Military Affairs Committee MSC na 1891 gi Anglo Manipuri War gi athoba singi mafamda kok nona ikai khumnaba utle Military Affairs Committee gi cherol amada Iramdam sigi yalongmi singi mathakta India lengakna satarakiba khuneki lan amasung yaol lan thengda thawai kat khraba athobi singbu dingsing jabaga loinana makoi gi famda su ikai khumnaba utle yekna bagi miyot minaida soinaiduna leiraba sing kaisham sangda yaol gi damak phadok tariba sing masagi maramda
ngasi lanjennaduna awa ana nangliba pumnamaki awabadasu saruk yari Wesha amadi Manipur kanglipaki ningtam lantheng chathaminariba yawlu khudingmaki mafamdasu yawalgi ikai khumnaba utrakle August 16 gi ningsing thoram asi aikhoigi athauba ipa ipusingna chukat piramba wakhal mieng aduda English ngani mari gi August 16 da kanglaipa Communist Party gi lanmi sanglum miyam gi fingang lanmi MFL asi lingkat ke Manglam chat ki mirol na pangthok pangamlam draba yawal gi thawai kaya amadi makoina yatlamba waklol gi paring adu ngasi gi mirol aikhoina makha santhaduna puthafam thoi haiba awang pandam asiga loinana achetpa firep loduna ningdambagi chap chaba wahan tok piriba 1891 gi August 16 athoba singi ningsing numit asida miyam gi fingang lanmi MFL lingkat kibani hairi District Health Society Imphal East Gate National Oral Health Program NOHP amadi Dental Unit Hangang PHC na sinduna Oza amadi Mairoi Singh Oral Health Education Session gi Thauram Hangang High School da pangtokre Toramadu da Dr. Shyama Hizamna phunglokhibada angang singna junk food kakta chaba amadi brush tawbagi param chumdabana maram oiraga ya masa phana thamba ngamdababu matau karamna ngakthokani haiba Mairoi Singda khanganba thoramasi sinbani thoramasi da sarukyariba Mairoi Singna ngasi takliba mayam asi ngakna salabadi tung koina kanaba phangba ngamgani haike Koina coverage to Jeremy si high school gi satra prevention is better than cure haibagi thimdumsu yauna thamjarame brushing technique good habit brush twice daily haibagi thimdumsu taksarame masagi confident as well as healthy oinabagi dabakta sinjabani Manipur gi ning tamnabagi junction khiba khongjang da thawaina pontha pikhraba singda Patriots Day na lakpada Mang Imphal Kendra gi MLA Kongkham Ravindro na ikai khumnabagi paujel pirakle MLA Kongkham Ravindro gi aifa paujel aduna Patriots Day August 13 numit asina lakpada ingkumja inglisingamaga chanipal mafdra thoida British Sashan gi mayokta hanba leitraba thauna aduna mayokna duna thawai pontha phawba pikhiba adubu ikai khumnaminari haige Anti-Ragging Committee DMU na IQAC DMU ka khusabna duna National Anti-Ragging Day and Week 2025 ki Thauram Multipurpose Hall DM College of Arts DMU da pangthokre Tharamadu DMU ki Nodal Officer Dr. Kiri Onan Mongsangna ngasi dagi hauraga thas ki tranpal fawba sitagadaba Anti-Ragging Day gi manungda Anti-Ragging ga mari leinana Thauram kaya su pangthokani DMU ki oina su Anti-Ragging matangda thabak ningthina Taungnaba tongan bathabak sing paikhatle policy khak leibagi mahud thabak oina onthokpa amaga nungsinaba mathau tai ragging tawba haibasi khunai na su yade legal na su yade khangba mathau tai haike National Anti-Ragging Day sida kuna satra atigi ja sing mayam da kuna awareness pibni ragging haibase yam maru oye akoi Indian law da su masise yam kanna thingabni Honorable Supreme Court of India na su direction thokrabni UGC da gi su direction thokrabni aduna ngasi da gi hauraga date 18 pau akoi asigi week si pangthok chakni asigi week manung sida kuna pangthok da bise competitions mayam su laye events mayam laye slogan writing umbo laye reels making umbo laye mayam na chingduna awareness mayam su akoi pangthok chakni Hauji sanabagi paw khogi senior sports journalist Ben Thomjam da lawira sei Indian Navy football team na Manipur gi Tidim Road Athletic Union Trau FC bu mai papiduna Samago kuntra mari subu edition Indian Oil Duran Cup ki Group F ki champion oiduna quarter final sangkhre Manipur lenga ki matenga loinana Indian Armed Forces ki meng makhada mamang tha gi July tang kuntra tagi Khumalampak Sports Complex ki main stadium da Imphal chapter ki team mari Trau FC Kwakatel Neroka FC Sangakpham Real Kashmir FC amadi Indian Navy football team na saruk yaduna sathariba Asia gi khwaidigi liraba tournament ama oiriba sahi sigi Samago kuntra mari subu edition Indian Oil Duran Cup ki ngasi sanakhiba Imphal chapter ki Group F ki aroiba league round match ta Manipur gi sanaroi ani maibam deni amadi Wangkhem Sadananda yauba team Indian Navy na Trau FC bu goal ani amada maithiba piduna Group F ki league table da point taret paiduna champion oikhibane Indian Navy football team gi mai pakibi goal singadu Pintu Mahatana match ki marfu tare subamadi areas BG na match ki apiba matamgi half a minute ahumda sanki Imphal chapter gi ngasi match sing sanaba loikhibada
saruk yariba team singna match ahum sanaba loikibada Indian Navy football team na point taret Real Kashmir FC na point taruk Neroka FC sangapam na point ani amadi Trau FC kwa kaithel na point ama paiduna ahanba ani suba ahum suba madi mari suba position takhre Amaromda ngasi sanakiba match asigi mangoina na Manipur gi Trau FC kwa kaithel gi sanare amadi official singbu pangal thona haptuna AB Organic Private Limited Ibocus ki product sing khusin nakhibaga loina na AB Organic Private Limited Ibocus Gujarat ki Badodara da leiba head office amadi Manipur gi BS Enterprises Bamulaikai thangjam lerki Zonen Sales Manager Sanjoy Talukdar na Ibocus ki product sing na sanaroi amadi aikoi miyoibada kanaba piriba singi matangda network asida phongdorakibada. Nowadays lots of people are health conscious and very much professional sports athlete. So our drink represent athletes and sports categories person plus our young generation to prevent the others non-sugarless product. Our product is very much sugarless product and with health conscious product. Nowadays very much in industries there is a lot of drinks which is harm with our health. So our product which benefits the health, like as black water, hydration IV, we have lots of minerals waters out there. Thank you for the Manipur people to help us and to get the opportunity to doing this event, and our distributor BS Enterprise Sir Vikram Sir, with the help of him I am doing this event. It's a fully entertaining event for me, and very much thankful for the Manipur team and Manipur guys, and the Student FCR will be great. Saliba sahi asigi BCCI Dulip Trophy da North East Zone team da saruk yanaba Manipur Cricket Association MNC gi sanaroi Phairoijam Jotin Yumnam Karanajit Lamabam Ajay Singh Bisorjit Singh Konthokjam standby oina Rajkumar Rex amadi Pukrambam Prapulomani yauna support staff Ngangbam Mahesh Kumar Khalakpada Manipur Cricket Association MNC na Thagatpa amadi nungaiba phongdoladuna phajaba performance piduna mai papa poropo oiresanu haina yaipamangon pikhi Thagachari hauji aroibada maru pau amona pizari Lanjanarakhlaba miyoi singda akhanaba rehabilitation package piduna masa masagi mayumda hanjinba yahanaba MP Sana Jawbana Parliamentary pugatkre Tongan balon nganglabasu furup singi tongan nat chanabi leirabasu Indiana aikhoibu amata oina pulli haina Governor AK Balana haikre Manipur miyamna pamdaba Manipur kaiba yaba thabak Prime Minister Narendra Modi makna taruklabadi BJP Manipur amadi MLA singna yengduna legadaba nati haina MLA ibom chana phongdokre amadi Manipur Police na sinba har ghar tiranga bike rally ama hafta khangjai bungdagi Governor Ajay Kumar Bhalana labthakre amadi Rigid Pavement Project ki makhada Imphal gi akoibagi lambi sing chai kuntra di semdaba yaragani haina PWD gi Additional Chief Engineer Soiba Project Director Songtham Vishwasan na phongdokre Nasigoi na Ipm-Istv na pizaba pau mata solution jare miyang tabiriba singbu amuka hanna khurumjare